Kuki zo MLA ahumna Anouba Leingak Minister gi Pham Paikhibagani Mayokta Yaningdaba Phongdoktuna Kuki zo TABA MAPHAM SINGDA mass rally CHATKHRE state asida PR leiraba matungda nauna semnakiba popular government asida Kuki MLA sing yaukibabu akanba mongda Yaningdaba Phongdoktuna ngasi Kuki Students Organization KSO amadi Kuki CSO singna Kuki zo sing TABA MAPHAM SINGDA total shutdown taukibaga loinana mass rally na chingba chatuna Kuki zo sing na Yaningdaba gi kholau kaya lauduna akanba khongjang changshinkhi Khongjang adubu saugatpa oina border town More dasu Kuki Students Organization KSO More block amadi More da laiba tongan ba Kuki gi CSO singna senduna Kuki zo miyamna Gangam Lantoldagi mass rally chatpada hauki Loinana hariba rally adu More Bazaar Forest Gate amadi National Highway Bypass Road fauraga chatluraba matungda Hill Tribal Council Office Complex ta lamthungpam oiki loinana Kuki miyam oiba MAPHAM ama Galgam Lantol Ground pangthoki Khongjang gi saruk ama oina Nemchakip Gain LM Khote amadi N Sanate gi miyam sing mai Pigani Mitam Singh Mai Thaki Amaromda Chorchampur District su total shutdown amaram oinaga shutdown sagatpa singna lambida thokna raktuna lambida chathok tasin tawba sing thinki amadi school college chingba suti thaki kaitel dukan na chingba sing thonglonaki cycle gi Kuki zo TABA MAPHAM SINGDA su yamlaba miyam thokloktuna khongjang sagatki